ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ टेलीग्राफ पाउचेगी स्पेशल कॉरेस्पोंडेंट लोइनना लमदम मसिगी सकनारबा पाउमी थोकचोम खेलेन हार्ट अटैक तौबदगी लेखिद्रे अमसोंग अनिशुबा एमआरदगी यामलबा खुटलाई मांगखिबा थोकदोक मरी लेनना आईपीएस अमसोंग एमपीएस ऑफिसर अहुम थबक्तगी सस्पेंड तौख्रे खुरुमजरी ISTV पाउ मिडियंग ताबिरिबा सिंह तराम नोकचरी होजिक पाउ सनोन पिजरी टेलीग्राफ पाउचेगी स्पेशल कॉरेस्पोंडेंट लोइनना लमदम मसिगी सकनारबा पाउमी थोकचोम खेलेन हार्ट अटैक तौबदगी लेखिद्रे मसागी चही 59 सुख्रे लोइनबी मचानुपी अमदी मचानुपा अमा हुंदोकलमी ngarang numidang thabak nai haibedagi rimsta puduna laikatnaraba matung nongalamdai pung ahum lom taba aduwaida lekhidabani tera tongbram lekai dagi lekhidraba khelen chahi kunthra gi mamangdagi paumi gi sinfamda changlaktuna lamdam asigi miyam gi thabak tawduna lakhibani telegraph pauchegi correspondent oidringai gi mangoinana di sunday manipur news ningtam lanpau gi paumi oirambagi mathakta imphal free press manipur free press sangai express gi editor su oirami mahak matam sangna ISTV gi discussion hour gi amadi ISTV gi ayuksida thoram gi expert oiramki thokchom khelena lekhidabada chief minister yauna lamdam asigi saknareba miyoi kyana awaba phongdokna rakre mak lekhidre tabada terada leiba mayumda chief minister N Biren minister TA Shyam Kumar MLA Singh hana MLA oiramba Singh CPI gi luchingba Dr M Nara amasung lamdam asigi paumi sing laktuna leikhidrabagi mafamda ikai khumnaba utkhi chief minister nongthombam Birena leikhidraba khelen afaba paumi ama oibata natana afaba miyoiba amasung nungshiba marup amani mahana leikhidaba si lamdam asigi oina chauna mangjabani khelen na media gi lamda miyamda achumba amadi pinanaba hotnaramba misak ama oibaga loinana hiram kayada saruk yaramba miyoi amani haiki. It is very unfortunate. I am really shocked because yesterday itself, after a long gap, I invited him in my office and we discussed about the family matters and long time friendship we got because I am also started my career as a journalist. Actually, we have lost a good journalist and a good human beings. I deeply express my deepest condolence and I sharing the sorrow of their families. May his soul rest in peace. Thanks. Leikhidraba khelen gi thawai yaudraba hakchang Manipur Press Club ta puraktuna Chief Minister na luchingduna leisu katkhi thoram aduda MLA O Suraj Kumar Manipur High Court ki Acting Chief Justice and Koteshwar hanagi Chief Minister Radha Binod Koijam tongan ba civil society ki luchingba sing amadi lamdam masiki saknairaba miyoi kyana sarukyaki Leikhidraba gi mafamda miyamna minute ani tuminna leptuna mahaki thawai na Ishwar gi mafamda ingna chikna leiruna basu thawni jaki Saknairaba paumi khelena lekhidabada ISTV NETWORK ki executive amadi news staff singna minute ani tumina leptuna awaba phongdokhre amadi imung manunggi awaba dasu sarukyakre Mahaki aroiba mikup ki oina ISTV news ki discussion hour da ngarang numidang khana nainabada saruk yaram ki amadi mahaki aroiba wahang oina lamdam asigi corruption lengak sina muthat pangamgadori bra haina hanglamki Mikhal tawre sakar seme aduga kulli ekta without any keno lei dongna ekta appointment pi na khotna tawigi potse masi swaida dum government sigi mana hairiba corruption muthat kani hariba pot mayam puna makshe ida mana promise tawriba singida masi thajaba ya bazala haibi wahang ama hangnana magi room di fujiki 2016 gi examination sida la iba sarkar asina mokoina dil tar magi handling hai tariko sina do dum wang de dum puthore eba Leikhidraba khelen isai nongmai su pamjaba misak amani basi ningthina khongba haibaga loinana sargam amadi ISTV na sinba non professional singi isai tharam kya dasu sarukya kiba misak amani South
lamdam asigi saknairaba paumi khelen thokchomna khanghaudana manung matam chadana lekhidabada saso kripa society user manipur care foundation mnp plus ke punbalov harm reduction network manipur na awawa phongdokre mahakna hinglingai matam da ngasi manipur da oiriba drug problem asigi matangda yamna wajakhiba amadi miyambu hiram asigi matangda mamutana khangananaba media amadi atai pambai kyagi matengna honna biramba misak amani mahakna lekhidabada manipur khunai gi oina mention ba ngamlaroidaba achauba ahoba ama lehoragani hairi Kelen Tokchomna Laikidabada Manipur Hills Journalist Union Nasu Awawa Fungdokre. Union gi President Ramkung Pangmaigi Cherol Amana Mahakna Manung Matam Chadana Laikidaba Asina. Aikoigi Marakta mention Bangamlaroidaba Chauna Mangjab Ama Lehoragani. Mahak Laikidabana Imung Manungna Nanghoriba Awabadasu Sarukyari Hairi. Anishuba MRG arm Kotigi pistol Yankai Taruk, magazine Yankai Nipal Manki Bagamari Lainana, IPS Ama Amasung MPS officer Ahum Tabaktagi suspend Tokre. Joint Secretary DP Nangarang Atheng Bada Tokiba order Amagi Matung Inna, Tabaktagi suspend Tokraba officer Singh Adudi SP Kamjong District Oiriba, Haume Gonglin IPS, SDPO Mayang Infal Haisnam Bashulal MPS, Ahum Suba IRB Kangaboki OC in charge TS Vikramjit MPS, Amasung additional SP Operation Ziribam K Ajit Kumar Sharma MPS ni Officer Singh Asina suspend tauringai manungda makhoi headquarter police headquarter do oigani matik chab authority dagi ayaba yaudana headquarter thadokpa yaroi hairi panbayai khutlai mangki basiga mari leinana case asi NIA da thigat hanaba state cabinet na warep lauduna case asi sinanaba cherol ama state ki maikai dagi NIA da khangan balai khrabani Rims Luna Nalehenaba Swasta Pakwara gi Makhada Institute Asigi Director Professor A Santana Luchingduna Wasak Lokre Healthy Hybrid Theme Dangasidagi April Taramanga Fauba Campus the Chathagadoriba Lunan Bagi Tauranga Mari Lainana Medical Superintendent Professor CH Arun Kumarna Rims Hena Lunan Hanaba Train Toroba Workers Singna Wasak Amaga Loinana Tabak Pakatkani Masigi Matakta Passan Party Madi Stakeholder Kudingmak Wakal Tahanduna Rims Book Kwaidagi Lunan hospital ama ohenna bathabak pakatkani haiki hapta amungda khoi thangja nomaijing second saturday da social service to bisna to daily chatharak ade program hapse laisi maroina item 30 khoi gi solap toilet complex ta miengpi stand on da ising tahanba konjin yahanba yahanba ade nuti tak ta sendokba nam tien da ba ade laisu pasan thaba ade amona kai ton da ba kodang oslan da ba sup than da ba hosal premises ta infection control la koina daily ki culture sensitive tharaga mai mutang si kalai legi kujin da kai da kut ta kari yoba kut sa ka mai hamgani hosal mungda ana ba he pai ro da kut hamba ana ba he pai dring is da sanitization kilo ta kut cha handok pa mai to Okok Longi Kunja Singna Jiribam Tupul Infal Railway ki Thabak Suba Thingbagi Khongjang Changsin Kiba Tamenglong Amasung None District Village Chip Association na Hakchin na Lobaga Loinana area asida Chokot Thaurangi Thabakta Thintagadaba Thabak Thauram Amatta Pakat Pidana ba Apel Tauri Okok Longi Kunja Singna Railway ki Thabak Thingbagi Khongjang Changsilibasi Kudakta Lepiu Hairi Paugi Marak Thatna Aten Break Ama Hakchangi labor solakpadagi producing attaba hakchak choktarba tumma chaba yaraktaba khong hama nungayaktaba singidabak amatta nairba upaidi jolib syrup amasu jolib capsule bu channe sinabiyo Kaidowino kanano kaigino kaidowino masipumna Noi lebede gari ahan maga tongba ngamdrabane khura laga tongni khaliba namai tu kaidro Sembun Butoga Labidi Gamdra. senbun puthokna leiba ngamdrasu imphal phelas ta chalo ai jo ahan ba lengam tadna imphal phelas tege loan oine lori Impal Finance na nongbu manung de gari loan lobu yabu tong chaba pizeri adom na pam makal gari kudingmak lobu be yagani Combined tutorial for CBSE, the largest CBSE tutorial center in Manipur. Admission open. Second batch, class 12 CBSE 6 months foundation course, class 9 and 10 CBSE 6 months foundation course. From 5th April, class 11 CBSE 3 months vacation course for the Novidya, Sainik and outsider. From 5th April, for details please contact Combined Tutorial Office, Sagolbal Moirang Lerak Machil, Bus Parking Info.
Montessori is an education for independence, preparing not just for school but life. Likla presents JJ Montessori with trained and experienced teachers and a world-class infrastructure in Imphal city. JJ Montessori provides daycare, pre-nursery, nursery and kindergarten programs. Baba, quick zone gidi tatatis college di. Mamal suma phone kuding jam mane yo suma ngaro pista salabni na. Adu suma takta superlink footing gi offer me amum piri sidi. Bas electric rang no sin bagum na yo tisin bayar. Dudi sanagi mohut yang na sin bayar andre. Breaking matunda taram nok chire zima khata bapao. Chahi amagi manungda BJP ne luchimba government asina singthaningai oiba thabak kya pangtopangam le haina. Chief Minister gi Political Advisor R.K. Ranjan Fongdokre. Wafam Singarang Yumnang Kuno Deliba North Eastern Building and Other Construction Workers Union Kundrakpamna Government Asigi Chahi Ama Mapung Farakpagi Harauba Fongdopa Thoramda Fongdokibani. Thoramaduda BJP gi Hanagi President S.H. Santikumar, Social Worker and Rajendro Amadi BJP gi Masak Naiba Luchingba Kayasu Sarukyaki. R.K. Ranjan Makhatana Chief Minister N. Biren gi Liching Makhada Miyam gi Numit Pangtoktuna Mamang the government ka miyamga lapnaba lairamba adu nakshin hanba ngambata natana lairaba singi tengbang na chingba scheme hogdoktuna sotha horaba miyoi singbo mimananaba honari masigi mathakta ching da chatlu amadi ching da cabinet mifam phamduna ching tam khaidana nungshinabagi lambi purakpa ngamba si chokthok chaningai ni miyamgi wakat tab amadi miyamga nakshinanaba ban blocket hanbada natana chakhatpa lambida khong thangjinba ngamle hena thabak thorom kya pangthoknaba sem sare haiki अखोई दरकार होना पो चेंग चाक इसिंग हक्सेल की मरमदा लाइक लाइसु तंबगी मरमदा सुनोमगी मरमदा अखोई फंगबंग अमब्रा नत्रगं ngамद्रिब्रा हाइबदो चीफ मिनिस्टर की बंगलो द चलगा अफा पुर यावदना अकी तुजुम यावदरा अखोई हाइबंग अमिबसे मसिमके अखोई खुदम दि करिनो हारगे देखोई प्रजा सिंदा गुड गवर्नेंस ट्रांसपेरेंसी लेना थबक तौगनी हाइबदु अखोई मदु मयामद उच्चबने Sarugya Kiba Social Worker and Rajendrona Kundrakpam Kendrada Miyamgi Luchingba Singna Laita Larigi Khanduna Tabak Paikatlam Dabadagi Chamagi Manungda Maudradi Lairaba Imung Oiri Masi Kokanaba Sarkargi Skim Singi Kudong Chapa Lauduna Angamba Takta Hotnari Miyamgi Mihut Singna Lamdam Adugi Miyamgi Kallaga Tabak Tauroba Matamda State Asi Chakotpa State Ama Ohenbangam Gani Haiki Sami Samana training Tauriba training se Loibaga Labour private school mayam se Sainik Tagina Horga, Makogi school with Tamiba Pane Kande, Skat Kande, Kongao Kande, Akogi unions in a country, Laura Turga, Makogi uniform the Kona people. Other time in Sagi for trainings in Mangredna. Other time my Pandagi Laga, Mitop Sanga, Koi, Sidan Sagi, the Pandalaga, Makoi Nakogi, Kusuman Mulim, Munarudina, Mayam Shalu Talarudina, Akoin Mochilo, the Adam Hanjar. Ngasi Bharat ki mafam sinba thungna pangthokpagum Manipur dasu National Health Mission Manipur Indian Amadi Medical Association Manipur branch sinduna lamfel patalaiba Indian Medical Association ki house da swastha pakwara lesangni tara Nepal hogdokpagi thoram ama pangthokre thoram adu da state mission director amadi health director Dr. K Razo Jenims ki director Professor TH Vimo amadi Indian Medical Association ki state branch ki president Brozen Singh akoi jamna mathang sitna chief guest president amadi guest of honor oike Thauranga Mari Lainana Director K Razona Fongdo Kibada Ngasidagi Horaga Tha Asigi Tang Tara Manga Fauba Tongan program sing Pangtoktuna Thauram Asi Pangtokani Ekoi Mioi Bana Luna na Laibada Natana Pukning Wakalsu Luna na Lairabadi Hakchang Pabapunsi Marel Amada Hingbangam Gani Haina Fongdoki Leba Ama Purana Bidamta Ekoi Mayam Puna Tabak Tomina Dakar Oi Puna Manam Masi health of you Adu Mizil Rubilasis Mayam Sandopu Maside Dharmaki Kenabalite Kogi Muslim Maite Christian Puna Makapi Masi Sadi Pelite Masi Kapuga Yakogi Angang Masing Handali Strelti Uheli Haiba Adumba Atopa Naba Toli Haiba Karimta Lite Pradhan Mantri Ujwala Yojna gi Makhada Tadubigi Lairabagi Pankhei Makhada Leiba Khunja Singda Iboy Ahmad Tadubi Gas Agency na IOC ga Kutsam Naduna No Mageva Awareness Program among Arang Pangthokre Tharamaduda Bottling Plant Sekmai gi Manager Jet Panmai LPG Cell Division 1 gi Manager
Koren Tumtin Chongsan Amadi Tokchom Sanatombi Su Sarukyaki. Scheme Asigi Makada Lemna Gas Beneficiary Singdasu Yentoki. Resource person Oikiba Koren Tumtinna. Ujwala Yosna Asi Socioeconomic Gas Census the Yaba Mioy Kaktada Kudung Chaba Piramba Adu. Laireba Imung Kuding Makta Fanganaba Pandamda. April Tha Asidagi National Food Security Eki Card Piper Singdasu Kudung Chaba Asi Loba Yargani. Gas connection Fangnaba Matungda subsidy Fangnabagi Damak Isagi Aadhaar bank account yauna mari leinaba che chang singda isagi saktak ming leifamna chingba manghanbiganu haiki Hauzerabada maroiba pau amukahanna Telegraph pau chege special correspondent loinana lamdam masigi saknairaba paumi thokchom khelen heart attack tawbadagi lekhidre amasong Ani Subay Mardagi Yamlaba Kulai Mankiba Thongdok Mari Lainana IPS Ama Amasung MPS Officer Ahom Tabaktagi Suspend Tokre. Ajipau Bigana Simna Pitaba Pau Matanga Shadule Senjere meeting Tabidi was Singo Mukana Kurumjere.